Hi guys, welcome back to my YouTube channel. मैं ngasi case sidi kidnapping ki case oidoine. Sigi case sidadi chahi 14 na ngari ba nupi macha je. Maze kidnap tograba matungda magi parents adagi ma khangba mi gaizina irai laina leithokpagi case ama oidoine ba. Asida natana huziki nupi macha je chahi 10 je ma kidnap toraga phajalaga ka macha amada thambibagi wari oidoine. Aduga nupi jina kamaina chahi 10 je lelake aduga kamaina yasanaraga leirakhige haibazigi case ama oidoine. Aduna mayam loirakpabau tabiyo wari je aduga nungaibra nungaitabra haibado comment section da ibiramo. मैं ngasi case की victim की ममिंग से तानिया केस को तानिया केस से पेंसिल्वेनिया दा मागी ममा सेरी अमदी मागी मपा जेरी का पुन्ना लेरमेब तानिया जिना चाही मरी सुरक्प मतमदा मागी ममागा मपागा मोय अहुम से पुन्ना कार्निवल मेला अमदा चलमेब सिगी मेला जिदा मागी ममागा मपागा जिना गेम अमा सानरगे मरक सिदा तानिया जे मफम दुदगी खतंग चलमेब लापना सिगी मरक सिदा नुपा अमना तानिया जे मतोमदा चटप उबा मतमदा सानापोट अमा पाइदुना तानिया जे कौसलेब तानियाजु हौजिक चाही मरी तंगारी बनीना सानापोट तो पामगी मयाइना नुपादुगी मनाक्ता चलमे नुपादुगी मनाक्ता यौबा मतमजिदा नुपाजिना तानियादा हायरंखिबा अैगी गारीदा हेना सानापोट मयाम अमा याहौवी अदुगी सानापोतो पामदी अैगा गारीदुदा चटसेना तानियाजु अंगांग ओइबनिना कयम खंदाबा तौदना नुपादुगा चलमे अदुगा मागी ममागा मपागा जिना गेम दो सानाबा लोइरक्पा मतमजिदा मोइगी मचानुपी तानियाजे मोइ मनाक्ता लैरमद्रे हाइना थीबा होरअमेब मपाजिना थीबा होरक्पा मतमजिदा तानियाजे मसा खंगदबा नुपा अमागा मखुत समनरगा चटपजि उरक्खिबा मचानुपीदो लैरे हाइना तानियाजे मखुत समगा नुपादुदगी मखुत थादोहन्दुना पुरअमखिबा मचानुपीदो सखंगदबा नुपा अमगा चटमिनरमे सखंगदबा नुपा अमना पू लैरमे हाइबगी साउदना खोतना पुलिसता कंप्लेन तौदना अमता तौरमदेबा मपाजिना डायरेक्ट मचानुपीदो मखुतो थादोहलगा अदुम मयुमदा गारीजे थौरगा लामखिबा तानिया होइजे मयुमदा यौबा मतमजिदा मागी मखुता पाइरिबा लाइदीजे कराइदगिनो ना मागी मबोकना हंगबा मतमजिदा माना सानापोट योंबा नुपा अमना पिरकपनेना खुमलमेबा अदुगा नुपादुगा मागी कारदा चलंबा तारदी सानापोट हेना पिरअमनीना हायरमेबा सिगी वारीजे ताबा मतमदुदा अदवाइगी मीगैजे पुरांग अमेबा तानियागी ममागा मपागाजिदा हुजिकी नुपादो कनानो करीनो पुलिसता रिपोर्ट तौब्रा ना हंगबा मतमजिदाजु नुपादो करीनो कनानो हंगबगी मिकुपसे फंगौद्रेना मोइना खुममखिबा 1996 यौरपा मतमजिदा तानियाजे क्लास 8 कारमेबा अदो सिगी मतमजिदा मागी ममागा मपागाजे डाइवोर्स तौरमेबा तानियागी ममागा मपागाजे कमाइना तौरगा यानागिद्रीनो हायरगदी तानियागी ममा सेरीजे खर्च तौबा याम पामे हायबा अदो जेरीजिना निमोनिया नारकपा मतमजिदा मागी लायेंगनबबौ लेरमदेबा तानियागी ममा सेरीजिना खर्च तौबजे हेनमदना सिदगिदी मागी ममागा मपागाजे यानादबजे हेनमलक्तना डाइवोर्स तौगिबनेबा 1996 तानियाजिना हुजिक क्लास 8 कारिंगे मतमजे सिदा मागी ममाजे मेंटल इलनेस तगी सफर तौबगी साइन म्याम अमसु उलमेबा असिदा नतना मागी ममा सेरीजे यु याम थकले हाय युजे थउरगा हलाबा मतुंगदा मागी मचानपी तानियागजे थीना थीना फुबा इमुंग लोइसनी खंगदबा इमुंगदा लैनी खंगदबा सिगी हेबिट्सजु याम कन्ना तोइना तौपा हौरअमेबा मागी ममाजे तानियागी ममागा मपागाजे डाइवोर्स तौबा मतमजिदा तानियाजे कोर्टा पुथोगा ममागी मेंटल इलनेस अदुगा ममाजिना मोइदा ओतनैबदुगी मतांगदा हंगबा मतमजिदा मागी ममाजिना माबु वाल अमदा मागी मकोकसे थोमगा थीना थीना फुई हाइबजे हायरमेबा असिदगिदी तानियागी ममा सेरीजे मेंटल हेल्थ इंस्टीट्यूशन अमदा ओइना कोर्ट्सना लेहनगी अदुगा तानियाबु मागी मपागी मिडियम मखादा थमगीबा डाइवोर्स तौरब मतुंगदा तानियागी मपा जेरीजिना माबु मागी ममागा सुक्थेंग थेंगनदनबा ममादगी पुरा लापना लैनबा याम कन्ना होटनरमेबा मसिगे मतुंगदा जेरीजे नुपी अमा खंगनरअमखिबा हंदकी नुपीजे हानदगी मचा लेरबा नुपी अमा ओइरमे नुपीजिगी ममिंगना जोनी कौवे अदुगा मागी मचा नुपादुना चाही 3 सुदंगारिबा केविन कौरमेबा जियोनीगा जेरीगाजे मोय अनि ऑलरेडी आंगांगजे लेरबनिना मोय अनि पुन्ना मोय अनिगी आंगांगजे योकमिनजे हाइना यानरगा मोय अनिजे लेमिनबा हौरखिबा हौजिक तानियागी पुंसिसिदा ममा अनौबा मा लाआबजु मागी पुंसिजे अहुम अमदि लेरमदेबा कइगिनो हाइबा मतमदा मागी मपादुगी अनौबा फैमिलीजिना माजे तोखाइना अदुम थंबियेबा मोयगी ममा अतोंबीदुने अदगी माय मपादुने मोयजे कोइ चथोखरबा मतमजिदा माना युमजे संगौबगी माजे थंबगी मवोंगदा ट्रीट तौबा हौरेबा अदुगा सिगी मतमजिदा तानियाजिने स्कूल अमा होंगबदा माजे अनौबा ममानबी क्लासमेट्स थेंगनबगैजिगा मागाजे याम थीना खनगी हायबा अदुना स्कूल दजु कनामता पुनिंगाय लेतबा अदुगा मयुमदा हलाजु मवोंदा अटेंशन पीदबगी मागे पुंसिजे याम लोनली ओइबा मतांग अमा ओइगिबा सिजे
ꯇꯥꯅꯤꯌꯥꯁꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯀ꯭ꯂꯥꯁ 8, 9 ꯀꯥꯕꯅꯤꯅ ꯂꯣꯟꯂꯤꯁꯨ ꯑꯣꯏꯔꯕꯅꯤꯅ ꯀꯅꯥꯝꯇꯁꯨ ꯄꯨꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯁꯦ ꯐꯠꯇꯕ ꯂꯝꯕꯤꯁꯦ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯑꯦꯕ ꯃꯥꯁꯦ ꯌꯨ ꯆꯨꯔꯨꯞ ꯑꯗꯒꯤ ꯒꯟꯖꯥ ꯁꯤꯁꯦ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯑꯦꯕ ꯃꯥꯒꯤ ꯌꯨ ꯆꯨꯔꯨꯞ ꯒꯟꯖꯥꯁꯦ ꯊꯛꯄ ꯉꯝꯅꯕ ꯄꯩꯁꯥꯁꯦ ꯀꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯌꯨꯝꯗꯨꯒꯤ ꯊꯪꯅꯕꯒꯤ ꯑꯉꯥꯡꯁꯦ ꯃꯥꯅ ꯂꯧꯕ ꯍꯧꯔꯛꯑꯦꯕ ꯑꯉꯥꯡꯁꯦ ꯂꯧꯔꯒ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯇꯥꯜꯂꯛꯄꯗꯨꯅ ꯃꯥꯅ ꯌꯨ ꯒꯟꯖꯥꯁꯦ ꯊꯛꯄ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯑꯝꯈꯤꯕ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯇꯥꯅꯤꯌꯥꯁꯦ ꯃꯣꯏꯒꯤ ꯅꯦꯕꯔꯗꯒꯤ ꯅꯨꯄꯥ ꯑꯃꯁꯤꯅ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯝꯃꯦꯕ ꯑꯗꯨꯅ ꯑꯆꯤꯛꯄ ꯇꯥꯟꯖꯥ ꯑꯗꯒꯤ ꯃꯇꯥꯡ ꯆꯥꯕ ꯇꯥꯟꯖꯥꯁꯦ ꯐꯪꯕ ꯃꯇꯝꯁꯤꯗ ꯇꯥꯅꯤꯌꯥꯒꯤ ꯃꯅꯥꯛꯁꯤꯗ ꯆꯪꯁꯤꯜꯂꯒ ꯃꯥꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯒ ꯇꯥꯅꯤꯌꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯝꯈꯤꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯇꯥꯅꯤꯌꯥꯅ ꯃꯥꯒꯤ ꯗꯥꯏꯔꯤꯁꯤꯗ ꯐꯖꯅ ꯏꯔꯝꯃꯦꯕ ꯁꯤꯒꯤ ꯗꯥꯏꯔꯤꯁꯦ ꯃꯥꯒꯤ ꯁ꯭ꯇꯦꯞ ꯃꯥꯗꯔ ꯖꯣꯅꯥꯁꯤꯅ ꯅꯣꯡꯃ ꯐꯪꯉꯛꯈꯤꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯄꯥꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯍꯁꯕꯦꯟ ꯖꯦꯔꯤꯁꯤꯗ ꯇꯝꯈꯤꯕ ꯖꯦꯔꯤꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯂꯛꯄ ꯃꯇꯝꯁꯤꯗ ꯌꯥꯝ ꯃꯩ ꯍꯧꯔꯒ ꯁꯥꯎꯔꯒ ꯃꯥꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯔꯝꯃꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯅꯦꯕꯔꯗꯨꯒꯤ ꯑꯦꯒꯦꯟꯁꯇ ꯄ꯭ꯔꯨꯐꯇꯤ ꯑꯝꯇ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯗꯥꯏꯔꯤꯗꯨꯗ ꯏꯔꯝꯕꯗꯨꯅ ꯄ꯭ꯔꯨꯐꯅꯦ ꯍꯥꯏꯕꯗꯣ ꯌꯥꯗꯕꯅꯤನ ꯑꯦꯛꯁꯟ ꯑꯝꯇ ꯂꯧꯕ ꯉꯝꯈꯤꯗꯦꯕ ꯄꯨꯂꯤꯁꯁꯤꯅ ꯇꯥꯅꯤꯌꯥꯁꯤꯅ ꯃꯥꯒꯤ ꯃꯃꯥ ꯇꯣꯝꯕꯤꯁꯤꯒ ꯃꯄꯥꯁꯤꯒ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯃꯥꯒꯤ ꯃꯅꯦ ꯁꯤꯟꯗꯤ ꯀꯧꯕ ꯑꯃꯗ ꯄꯥꯎ ꯐꯥꯎꯔꯝꯃꯦꯕ ꯁꯤꯟꯗꯤꯁꯤꯒ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯁꯤꯟꯗꯤꯁꯤꯅ ꯃꯥꯒꯤ ꯍꯁꯕꯦꯟꯁꯦ ꯇꯥꯅꯤꯌꯥꯗꯨ ꯁ꯭ꯇꯦꯁꯟꯗꯒꯤ ꯄꯤꯛꯑꯞ ꯇꯧꯅꯕ ꯊꯥꯔꯝꯃꯦꯕ ꯁ꯭ꯇꯦꯁꯟꯗꯒꯤ ꯇꯥꯅꯤꯌꯥꯁꯦ ꯄꯤꯛꯑꯞ ꯇꯧꯔꯕꯒ ꯃꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯇꯥꯅꯤꯌꯥꯗ ꯃꯥꯒꯤ ꯑꯪꯀꯜꯁꯤꯅ ꯍꯥꯏꯔꯝꯃꯦꯕ ꯃꯥꯁꯦ ꯄꯩꯁꯥ ꯄꯤꯔꯒ ꯅꯨꯄꯤ ꯑꯇꯩꯒ ꯍꯤꯞꯃꯤꯟꯅꯕꯒꯤ ꯃꯔꯤ ꯂꯩꯌꯦꯅ ꯑꯗꯨꯒ ꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯇꯥꯅꯤꯌꯥꯁꯨ ꯃꯥꯅ ꯀꯅꯥꯝꯇ ꯂꯩꯇꯕ ꯖꯒꯥ ꯑꯃꯗ ꯒꯥꯔꯤꯁꯦ ꯊꯧꯔꯒ ꯑꯆꯤꯛꯄꯗꯨꯒꯤ ꯇꯥꯟꯖꯥꯁꯦ ꯂꯧꯅꯕ ꯃꯥꯅ ꯍꯣꯠꯅꯔꯝꯃꯦꯕ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯤꯀꯨꯞꯇꯨꯗ ꯇꯥꯅꯤꯌꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯪꯀꯜꯁꯦ ꯃꯥꯒꯤ ꯃꯄꯥꯃꯛꯅꯦ ꯈꯜꯂꯦꯅ ꯍꯥꯏꯔꯛꯄꯁꯤꯗꯒꯤ ꯑꯪꯀꯜꯗꯨꯒꯤ ꯋꯥꯈꯜꯁꯦ ꯆꯦꯟꯖ ꯇꯧꯔꯒ ꯃꯣꯏꯁꯦ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯦꯕ ꯁꯤꯟꯗꯤꯒꯤ ꯃꯌꯨꯝꯗ ꯍꯧꯖꯤꯛ ꯇꯥꯅꯤꯌꯥꯁꯦ ꯂꯩꯔꯕꯁꯨ ꯃꯥꯁꯦ ꯁꯦꯐ ꯑꯣꯏ ꯍꯥꯏꯅ ꯈꯟꯖꯔꯛꯇ꯭ꯔꯦꯕ ꯀꯩꯒꯤꯅꯣꯗ ꯃꯥꯒꯤ ꯑꯪꯀꯜꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯕꯅꯤꯅ ꯃꯥꯁꯦ ꯑꯃꯨꯛ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯍꯧꯔꯛꯈꯤꯕ ꯇꯥꯅꯤꯌꯥꯁꯤꯅ ꯃꯅꯦ ꯁꯤꯟꯗꯤꯒꯤ ꯃꯌꯨꯝꯁꯤꯗ 6 months ꯂꯩꯔꯛꯑꯕ ꯃꯇꯨꯡꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯗꯦꯠ 10, 1996 ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯇꯥꯅꯤꯌꯥꯁꯦ ꯃꯐꯝ ꯈꯪꯗꯅ ꯊꯤꯕ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯃꯥ ꯃꯥꯡꯕ ꯃꯇꯝꯁꯤꯗ ꯑꯍꯥꯟꯕ ꯁꯁꯄꯦꯛꯁꯦ ꯀꯅꯥ ꯑꯣꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯅꯤꯌꯥꯕꯨ ꯏꯖꯠ ꯃꯥꯡꯍꯟꯒꯦ ꯇꯧꯔꯝꯕ ꯃꯥꯒꯤ ꯅꯦꯕꯔꯗꯣ ꯑꯗꯨꯗꯣ ꯍꯥꯟꯅ ꯁꯁꯄꯦꯛ ꯑꯣꯏꯈꯤꯕ ꯃꯆꯥꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯇꯥꯔꯕ ꯃꯇꯨꯡꯗ ꯇꯥꯅꯤꯌꯥꯒꯤ ꯃꯄꯥꯁꯤꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯀꯩꯝ ꯇꯧꯔꯝꯃꯣꯏ ꯀꯤꯗꯅꯦꯞ ꯇꯧꯕ ꯑꯣꯏꯔꯝꯃꯣꯏ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯀꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯒꯤ ꯑꯦꯛꯁ ꯋꯥꯏꯐ ꯁꯦꯔꯤꯁꯤꯅ ꯂꯣꯠꯂꯒ ꯊꯝꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯁꯦꯔꯤꯒꯤꯗ ꯑꯣꯏꯅ ꯆꯠꯂꯒ ꯄꯨꯂꯤꯁꯁꯤꯅ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕꯤꯌꯣꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯇꯛꯁꯜꯂꯝꯃꯦꯕ ꯄꯨꯂꯤꯁꯇ ꯄꯨꯂꯤꯁꯁꯤꯅ ꯁꯦꯔꯤꯒꯤ ꯃꯌꯨꯝꯁꯤꯗ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯔꯒ ꯀꯤꯍꯨꯝ ꯇꯧꯕꯁꯤꯗ ꯀꯔꯤꯝꯇ ꯐꯪꯉꯝꯗꯦꯕ ꯃꯆꯥꯅꯨꯄꯤꯁꯦ ꯀꯔꯤꯝ ꯂꯩꯕꯒꯤ ꯑꯦꯅꯤ ꯁꯥꯏꯟ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦꯕ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯖꯦꯔꯤꯁꯤꯅ ꯈꯣꯡꯖꯪ ꯑꯃ ꯆꯪꯖꯜꯂꯛꯑꯦꯕ ꯁꯤꯒꯤ ꯈꯣꯡꯖꯪꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯃꯥꯁꯨ ꯁꯤꯖꯔꯗꯤ ꯃꯥ ꯍꯤꯡꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯈꯣꯡꯖꯪꯁꯦ ꯆꯪꯖꯟꯕꯗꯒꯤ ꯄꯨꯂꯤꯁꯁꯤꯅꯁꯨ ꯈꯔ ꯀꯟꯅ ꯊꯤꯕꯗꯤ ꯍꯧꯔꯛꯑꯝꯃꯦꯕ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯇꯥꯅꯤꯌꯥꯁꯦ ꯄꯨꯂꯤꯁꯅ ꯅꯦꯁꯅꯦꯜ ꯗꯥꯇꯥꯕꯦꯁꯇ ꯑꯉꯥꯡ ꯃꯥꯡꯈꯤꯕ ꯍꯥꯏꯅ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕ ꯑꯗꯨꯕꯨ ꯌꯥꯝ ꯉꯛꯄꯅ ꯃꯥꯒꯤ ꯁ꯭ꯀꯨꯜꯅꯗꯤ ꯇꯥꯅꯤꯌꯥꯁꯦ ꯃꯥꯡꯉꯦ ꯍꯥꯏꯕꯁꯦ ꯑꯋꯦꯌꯔ ꯑꯣꯏꯔꯝꯗꯦ ꯍꯥꯏꯌꯦ ꯃꯇꯝꯁꯤꯗ ꯇꯥꯅꯤꯌꯥꯒꯤ ꯃꯕꯣꯛꯅ ꯅꯣꯡꯃ ꯃꯥꯒꯤ ꯗꯥꯏꯔꯤꯁꯦ ꯐꯥꯛꯇꯣꯛꯑꯒ ꯄꯥꯕ ꯃꯇꯝꯁꯤꯗ ꯗꯥꯏꯔꯤꯁꯤꯗ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯏꯕꯁꯦ ꯊꯦꯡꯅꯔꯛꯈꯤꯕ ꯑꯁꯤ ꯊꯦꯡꯅꯕꯗꯒꯤ ꯖꯨꯚꯦꯅꯥꯏꯜ ꯂ꯭ꯌꯨꯇꯦꯅꯦꯟ ꯃꯥꯏꯀꯦꯜ ꯀꯧꯕ ꯅꯨꯄꯥꯁꯤꯗ ꯍꯧꯖꯤꯛꯀꯤ ꯗꯥꯏꯔꯤꯁꯦ ꯈꯨꯠꯁꯤꯟꯅꯈꯤꯕ ꯗꯥꯏꯔꯤꯁꯤꯗ ꯏꯔꯝꯃꯤꯕ ꯐꯣꯟ ꯅꯝꯕꯔꯁꯤꯒꯤ ꯅꯥꯀꯟꯗ ꯃꯃꯤꯡꯁꯦ ꯖꯨꯗꯤꯅ ꯊꯥꯔꯒ ꯂꯩꯔꯝꯃꯦꯕ ꯑꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦꯇ ꯅꯠꯇꯅ ꯍꯧꯖꯤꯛꯀꯤ ꯗꯥꯏꯔꯤꯁꯤꯗ ꯇꯥꯅꯤꯌꯥꯁꯤꯅ ꯇꯣꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯦ ꯍꯥꯏꯅ ꯏꯕꯁꯤꯁꯨ ꯊꯦꯡꯅꯔꯛꯈꯤꯕ ꯑꯁꯤ ꯃꯌꯥꯝꯒꯤ ꯏꯚꯤꯗꯦꯟꯁꯁꯦ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯕꯣꯛꯁꯤꯅ ꯃꯥꯒꯤ ꯗꯥꯏꯔꯤꯁꯦ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯝꯕꯅꯦꯕ ꯇꯞꯅ ꯇꯞꯅ ꯍꯧꯖꯤꯛꯀꯤ ꯀꯦꯁꯁꯦ ꯆꯍꯤ 2 ꯐꯥꯖꯟꯈ꯭ꯔꯦꯕ ꯆꯍꯤ 2 ꯐꯥꯖꯜꯂꯛꯑꯐꯥꯎꯗ ꯑꯦꯅꯤ ꯂꯤꯗ ꯐꯪꯗꯕꯗꯒꯤ ꯀꯦꯁꯁꯦ ꯄꯥꯏꯔꯤꯕ ꯂ꯭ꯌꯨꯇꯦꯅꯦꯟꯁꯦ ꯁꯤꯒꯤ ꯀꯦꯁꯁꯤꯗꯒꯤ ꯂꯧꯊꯣꯛꯑꯒ ꯀꯦꯁ ꯃꯆꯥ ꯑꯣꯏꯅ ꯄꯤꯈꯤꯕ ꯁꯤꯒꯤ ꯆꯍꯤꯃꯛꯇꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯅ ꯃꯥꯅ ꯀꯟꯐꯦꯁ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯇꯥꯅꯤꯌꯥ ꯀꯧꯕꯤ ꯃꯁꯝ ꯕ꯭ꯂꯣꯟ ꯑꯣꯏꯕ ꯅꯨꯄꯤ ꯑꯃ ꯃꯥꯅ ꯄꯨꯔꯒ ꯂꯥꯛꯈꯤꯅ ꯀꯟꯐꯦꯁ ꯇꯧꯔꯛꯑꯝꯈꯤꯕ ꯍꯧꯖꯤꯛꯀꯤ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯑꯕ ꯃꯇꯨꯡꯗ ꯃꯥꯅ ꯅꯨꯄꯤꯁꯦ ꯑꯦꯁꯣꯜꯠ ꯇꯧꯕ ꯂꯣꯏꯔꯒ ꯅꯨꯄꯤꯗꯨꯕꯨ ꯍꯥꯠꯇꯣꯛꯑꯒ ꯃꯥꯅ ꯐ꯭ꯂꯣꯔꯤꯗꯥꯗ ꯅꯨꯄꯤꯗꯨꯒꯤ ꯍꯛꯆꯥꯡꯗꯣ ꯐꯨꯝꯖꯤꯜꯂꯝꯃꯦ ꯍꯥꯏꯅ ꯀꯟꯐꯦꯁ ꯇꯧꯔꯛꯑꯝꯃꯦꯕ ꯄꯨꯂꯤꯁꯅ ꯍꯧꯖꯤꯛ ꯀꯟꯐꯦꯁ ꯇꯧꯔꯛꯏꯕ ꯀ꯭ꯔꯤꯃꯤꯅꯦꯜꯁꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯇꯥꯅꯤꯌꯥꯁꯦ ꯍꯧꯖꯤꯛ ꯊꯤꯔꯤꯕ ꯇꯥꯅꯤꯌꯥꯁꯦ ꯑꯣꯏꯔꯝꯒꯗ꯭ꯔꯅ ꯆꯠꯂꯒ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯁꯁꯤꯒꯤ ꯇꯥꯅꯤꯌꯥꯁꯦ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯑꯁꯤꯗꯒꯤ ꯆꯍꯤ 9 ꯃꯇꯨꯡꯗ ꯐꯥꯎꯕ ꯄꯨꯂꯤꯁꯅ ꯑꯦꯅꯤ ꯂꯤꯗ ꯑꯝꯇ ꯐꯪꯕ ꯉꯝꯃꯝꯗꯦꯕ ꯇꯥꯅꯤꯌꯥꯒꯤ ꯃꯔꯝꯗ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯗ ꯅꯤꯀꯤ ꯑꯦꯂꯦꯟ ꯀꯧꯕ ꯅꯨꯄꯤ ꯑꯃꯁꯦ ꯄꯨꯔꯛꯑꯝꯃꯦꯕ ꯅꯤꯀꯤ ꯑꯦꯂꯦꯟꯁꯤꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯆꯍꯤ 10 ꯃꯨꯛꯁꯦ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯁꯦ ꯐꯥꯖꯤꯟꯗꯨꯅ ꯔꯨꯝ ꯃꯆꯥ ꯑꯃꯗ
ꯊꯝꯃꯒ ꯕꯀꯦꯠ ꯑꯃ ꯄꯤꯁꯜꯂꯒ ꯕꯀꯦꯠꯇꯨꯗ ꯃꯥꯒꯤ ꯋꯥꯁꯔꯨꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯍꯜꯂꯒ ꯃꯥꯁꯦ ꯐꯥꯗꯨꯅ ꯊꯝꯈꯤꯅ ꯋꯥꯔꯤ ꯂꯤꯔꯛꯑꯝꯈꯤꯕ ꯄꯨꯂꯤꯁꯁꯤꯗ ꯐꯔꯗꯔ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯅꯨꯄꯤꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯤꯡꯉꯦ ꯑꯗꯨꯕꯨ ꯃꯥꯁꯦ ꯅꯥꯟꯊꯣꯛꯄ ꯉꯝꯗꯗꯅ ꯅꯝ ꯍꯥꯗꯅ ꯇꯧꯔꯒ ꯃꯥꯁꯦ ꯀꯤꯍꯜꯂꯒ ꯃꯐꯝꯗꯨꯗ ꯂꯩꯍꯜꯂꯛꯈꯤꯕꯅꯦꯅ ꯄꯨꯂꯤꯁꯁꯤꯗ ꯍꯥꯏꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯗꯣ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯔꯛꯑꯝꯃꯦꯕ ꯂꯥꯁꯇꯗꯤ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯁꯦ ꯇꯥꯅꯤꯌꯥ ꯅꯤꯀꯣꯜ ꯀꯦꯁ ꯀꯧꯋꯦꯅ ꯄꯨꯂꯤꯁꯇ ꯍꯥꯏꯔꯝꯃꯦꯕ ꯑꯁꯤꯗꯒꯤꯗꯤ ꯁꯤꯒꯤ ꯀꯦꯁꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯃꯥꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯖꯁꯇꯤꯟ ꯃꯣꯏ ꯑꯅꯤꯕꯨ ꯄꯨꯂꯤꯁꯅ ꯐꯥꯒꯠꯂꯝꯈꯤꯕ ꯖꯁꯇꯤꯟꯁꯤꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯇꯥꯅꯤꯌꯥꯁꯦ ꯃꯥꯒ ꯃꯥꯒꯤ ꯃꯄꯥꯒ ꯑꯗꯨꯒ ꯃꯥꯒꯤ ꯒ꯭ꯔꯥꯟ ꯄꯦꯔꯦꯟꯁ ꯀꯩꯒ ꯆꯍꯤ 10 ꯍꯦꯟꯅ ꯃꯣꯏ ꯂꯩꯃꯤꯟꯅꯔꯛꯑꯦꯅ ꯄꯨꯂꯤꯁꯇ ꯍꯥꯏꯔꯝꯃꯦꯕ ꯑꯁꯤꯗ ꯅꯠꯇꯅ ꯇꯥꯅꯤꯌꯥꯁꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯂꯩꯕꯗꯒꯤꯗꯤ ꯃꯥꯒꯤ ꯃꯌꯨꯝ ꯖꯁꯇꯤꯟꯒꯤ ꯌꯨꯝꯗ ꯂꯩꯕꯅ ꯍꯦꯟꯅ ꯐꯅꯤꯅ ꯄꯨꯂꯤꯁꯇ ꯋꯥꯔꯤ ꯂꯤꯔꯝꯈꯤꯕ ꯑꯗꯨꯕꯨ ꯀꯧꯈꯠꯂꯤꯕ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯇꯥꯅꯤꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯥꯕꯨ ꯐꯥꯔꯤꯕꯁꯦ ꯊꯣꯃꯥꯁꯅꯅꯦꯅ ꯍꯥꯏꯔꯛꯈꯤꯕ ꯁꯤꯒꯤ ꯊꯣꯃꯥꯁꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛ ꯀꯧꯈꯠꯂꯤꯕ ꯖꯁꯇꯤꯟꯁꯦ ꯁꯤꯒꯤ ꯃꯄꯥ ꯑꯣꯏꯒꯗꯣꯏꯅꯦꯕ ꯖꯁꯇꯤꯟꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡꯁꯦ ꯊꯣꯃꯥꯁ ꯖꯣꯟ ꯑꯗꯨꯒ ꯇꯣꯝ ꯍꯥꯏꯅꯁꯨ ꯀꯧꯔꯝꯃꯦꯕ ꯇꯣꯝꯁꯦ 11 ꯅꯕꯦꯝꯕꯔ 1957ꯗ ꯄꯣꯛꯄꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯆꯍꯤꯁꯦ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯆꯍꯤ 48 ꯁꯨꯔꯝꯃꯦꯕ ꯇꯣꯝꯒꯤ ꯄꯦꯔꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯇꯝꯊꯤꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯅ ꯇꯣꯝꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯐꯥꯎꯕ ꯇꯣꯝꯁꯦ ꯌꯥꯝ ꯀꯤꯖꯅ ꯂꯣꯏꯅꯔꯝꯃꯦꯕ ꯇꯣꯝꯁꯦ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝ ꯁꯥꯊꯤꯕ ꯇꯝꯊꯤꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯄꯅ ꯁ꯭ꯀꯨꯜ ꯀꯥꯎ ꯍꯥꯏꯕꯁꯨ ꯌꯥꯔꯝꯗꯦꯕ ꯇꯣꯝꯁꯤꯅ ꯃꯆꯥ ꯂꯩꯔꯕꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯖꯁꯇꯤꯟꯁꯤꯁꯨ ꯌꯥꯝ ꯀꯨꯞꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕ ꯑꯃ ꯑꯣꯏꯔꯝꯃꯦꯕ ꯍꯧꯖꯤꯛꯀꯤ ꯇꯣꯝꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯖꯁꯇꯤꯟꯒ ꯇꯥꯅꯤꯌꯥꯒ ꯄꯨꯟꯅ ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯇꯝꯃꯝꯃꯦꯕ ꯁꯤꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯇꯣꯝꯁꯤꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯕꯅꯦꯕ ꯀꯦꯁ ꯑꯁꯦ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯄꯨꯂꯤꯁꯅ ꯇꯣꯝꯁꯦ ꯑꯃꯨꯛ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕ ꯍꯧꯔꯛꯑꯦꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯄꯨꯂꯤꯁꯇꯒꯤ ꯃꯥꯅ ꯕꯦꯜꯁꯦ ꯂꯧꯔꯒ ꯂꯩꯈꯤꯕ ꯕꯦꯜꯁꯦ ꯂꯧꯔꯒ ꯂꯩꯕ ꯃꯇꯝꯁꯤꯗ ꯄꯨꯂꯤꯁꯅꯗꯤ ꯌꯥꯝ ꯀꯨꯞꯅ ꯇꯣꯝꯁꯦ ꯆꯤꯡꯅꯅ ꯁꯦꯟꯅꯔꯒ ꯊꯝꯃꯦꯕ ꯑꯗꯨꯒ ꯇ꯭ꯔꯥꯏꯜꯒꯤ ꯗꯦꯠꯁꯦ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗ ꯇꯣꯝꯁꯤꯅ ꯃꯁꯥꯃꯛꯇꯗ ꯊꯥꯡꯁꯦ ꯍꯟꯖꯟ ꯍꯟꯖꯟ ꯊꯤꯟꯖꯟꯖꯈꯤꯕ ꯑꯁꯤꯗꯒꯤ ꯇꯣꯝꯁꯦ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯈꯤ ꯑꯗꯨꯒ ꯇ꯭ꯔꯥꯏꯜꯒꯤ ꯗꯦꯠꯁꯦ ꯀꯣꯔꯠꯇ ꯄꯨꯊꯣꯛꯄꯒꯤ ꯗꯦꯠꯁꯦ ꯑꯃꯨꯛ ꯑꯦꯛꯁꯇꯦꯟ ꯇꯧꯋꯦꯕ ꯇꯣꯝꯁꯦ ꯁꯤꯗꯒꯤꯗꯤ ꯃꯥꯁꯦ ꯁꯥꯏꯀꯦꯇ꯭रिꯛ ꯋꯥꯔꯗꯇ ꯊꯝꯃꯒ ꯌꯥꯝ ꯀꯨꯞꯅ ꯃꯥꯁꯦ ꯌꯦꯡꯁꯤꯜꯂꯒ ꯊꯝꯅꯕ ꯍꯣꯠꯅꯔꯝꯈꯤꯕ ꯀꯩꯒꯤꯅꯣꯗ ꯃꯥꯁꯦ ꯍꯧꯖꯤꯛ ꯁꯨꯁꯥꯏड ꯇꯧꯕꯒꯤ ꯍꯥꯏ ꯆꯥꯟꯁ ꯂꯩꯕꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯇꯣꯝꯁꯤꯗ ꯄꯨꯂꯤꯁꯅ ꯆꯪꯉꯒ ꯍꯪꯕ ꯃꯇꯝꯁꯤꯗ ꯄꯨꯂꯤꯁꯅ ꯇꯥꯅꯤꯌꯥꯁꯦ ꯀꯩꯒꯤ ꯃꯥꯅ ꯆꯍꯤ 10 ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤꯅꯣ ꯍꯪꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯇꯥꯅꯤꯌꯥꯁꯦ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯅꯠꯇꯦꯅ ꯄꯨꯂꯤꯁꯁꯤꯗ ꯍꯥꯏꯔꯛꯑꯝꯃꯦꯕ ꯑꯗꯨꯒ ꯖꯁꯇꯤꯟꯒ ꯇꯥꯅꯤꯌꯥꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯇꯪꯅꯤ ꯑꯗꯨꯒ ꯃꯥꯅ ꯇꯥꯅꯤꯌꯥꯁꯦ ꯁꯦꯟꯅꯕꯇꯪꯅꯦꯅ ꯄꯨꯂꯤꯁꯇ ꯍꯥꯏꯔꯝꯃꯦꯕ ꯇ꯭ꯔꯥꯏꯜꯒꯤ ꯗꯦꯠꯁꯦ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗ ꯇꯥꯅꯤꯌꯥꯁꯤꯅ ꯀꯣꯔꯠꯇ ꯂꯥꯛꯑꯒ ꯃꯥꯒꯤ ꯁꯥꯏड ꯑꯣꯐ ꯗ ꯁ꯭ꯇꯣꯔꯤꯁꯦ ꯂꯤꯔꯛꯈꯤꯕ ꯀꯃꯥꯏꯅ ꯃꯥꯁꯦ ꯆꯍꯤ 10 ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯇꯥꯅꯤꯌꯥꯅ ꯀꯣꯔꯠꯇ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃ ꯃꯥꯅ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯇꯥꯗ꯭ꯔꯤꯉꯩꯗ ꯁ꯭ꯀꯨꯜꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯦ ꯇꯣꯝ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯇꯣꯝꯁꯤꯅ ꯒꯦꯠ ꯄꯥꯁ ꯍꯪꯉꯛꯄ ꯃꯇꯝꯁꯤꯗ ꯇꯥꯅꯤꯌꯥꯁꯤꯅ ꯎꯠꯂꯝꯗꯦꯕ ꯃꯉꯣꯟꯗ ꯌꯥꯎꯗꯕꯒꯤ ꯑꯗꯨꯒꯤ ꯃꯤꯀꯨꯞꯁꯤꯗ ꯇꯣꯝꯁꯤꯅ ꯆꯩꯕꯒꯤ ꯃꯍꯨꯠꯇ ꯇꯥꯅꯤꯌꯥꯁꯤꯗ ꯖꯣꯛꯁꯀ ꯀ꯭ꯔꯦꯛ ꯇꯧꯔꯒ ꯃꯣꯏ ꯑꯅꯤꯁꯦ ꯅꯣꯛꯃꯤꯟꯅꯈꯤꯕ ꯑꯗꯣ ꯁꯤꯒꯤ ꯃꯑꯣꯡꯁꯦ ꯎꯕꯁꯤꯗ ꯇꯥꯅꯤꯌꯥꯁꯤꯁꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯈꯤꯕ ꯀꯩꯒꯤꯅꯣꯗ ꯇꯣꯝꯁꯦ ꯑꯇꯩ ꯑꯇꯣꯞꯄ ꯁ꯭ꯇꯨꯗꯦꯟꯠꯁꯇꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯇꯝꯊꯤꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯃꯉꯣꯟꯗꯗꯤ ꯐꯥꯒꯤ ꯖꯨꯒꯥꯏꯒ ꯇꯧꯔꯒ ꯐꯥꯒꯤ ꯇꯧꯔꯛꯄꯁꯤꯗ ꯃꯥꯁꯦ ꯑꯉꯛꯄ ꯑꯃ ꯑꯣꯏꯌꯦꯕ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯁꯤꯗ ꯇꯣꯝꯁꯤꯅ ꯇꯥꯅꯤꯌꯥꯒꯤ ꯃꯔꯝꯁꯤꯗꯁꯨ ꯈꯪꯅꯤꯡꯗꯅ ꯁ꯭ꯀꯨꯜꯒꯤ ꯒꯥꯏꯗꯦꯟꯁ ꯀꯥꯎꯟꯁꯤꯂꯔ ꯗꯦꯕꯤ ꯕꯔꯅꯦꯠꯇ ꯆꯪꯉꯒ ꯇꯥꯅꯤꯌꯥꯒꯤ ꯃꯔꯝꯗꯒ ꯍꯪꯉꯝꯃꯦꯕ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯇꯣꯝꯒ ꯇꯥꯅꯤꯌꯥꯒꯁꯦ ꯊꯦꯡꯅꯕ ꯃꯤꯀꯨꯞꯁꯤꯗ ꯇꯣꯝꯁꯤꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯣꯛꯏꯕ ꯋꯥꯔꯤꯁꯦ ꯇꯥꯅꯤꯌꯥꯒꯤ ꯃꯌꯨꯝꯗ ꯊꯣꯛꯏꯕ ꯋꯥꯔꯤꯁꯦ ꯇꯥꯅꯤꯌꯥꯗ ꯁꯥꯕ ꯍꯧꯔꯛꯄꯁꯤꯗ ꯇꯥꯅꯤꯌꯥꯁꯦ ꯌꯥꯝ ꯉꯛꯈꯤꯕ ꯑꯗꯨꯒ ꯋꯥꯔꯤ ꯑꯗꯣ ꯀꯔꯝꯅ ꯈꯪꯉꯤꯅꯣꯅ ꯇꯣꯝꯁꯤꯗ ꯍꯪꯕ ꯃꯇꯝꯁꯤꯗ ꯇꯣꯝꯁꯤꯅ ꯁ꯭ꯀꯨꯜꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯑꯣꯏꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯃꯔꯝꯗ ꯈꯪꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯊꯧꯅꯦꯅ ꯇꯥꯅꯤꯌꯥꯁꯤꯗ ꯍꯥꯏꯔꯛꯑꯝꯈꯤꯕ ꯇꯣꯝꯁꯤꯅ ꯁꯤꯒꯤ ꯃꯇꯨꯡꯗ ꯇꯥꯅꯤꯌꯥꯁꯦ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯕ ꯍꯧꯔꯛꯑꯦꯕ ꯑꯗꯨꯒ ꯇꯣꯝꯅ ꯃꯍꯥꯛꯄꯨ ꯂꯨꯅ ꯇꯧꯕꯤꯕ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯄꯁꯤꯗ ꯇꯥꯅꯤꯌꯥꯅ ꯑꯦꯐꯦꯛꯁꯟ ꯑꯃ ꯑꯣꯏꯅ ꯎꯕ ꯍꯧꯔꯛꯑꯝꯃꯤꯕ ꯑꯗꯨꯗꯒꯤꯗꯤ ꯇꯥꯅꯤꯌꯥꯁꯤꯅ ꯇꯣꯝꯗꯒ ꯂꯦꯇꯔ ꯏꯕ ꯍꯧꯔꯛꯑꯝꯃꯦꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯃꯣꯏꯒꯤ ꯋꯣꯜ ꯁ꯭ꯀꯨꯜ ꯄꯨꯂꯞꯅ ꯃꯣꯏ ꯑꯅꯤꯒꯤ ꯂꯩꯔꯤꯕ ꯃꯔꯤꯁꯦ ꯈꯔ ꯈꯪꯕ ꯍꯧꯅꯔꯛꯑꯝꯃꯦꯕ ꯑꯁꯤꯗ ꯅꯠꯇꯅ ꯁ꯭ꯀꯨꯜꯒꯤ ꯀꯦꯃꯦꯔꯥꯗ ꯃꯣꯏ ꯃꯕꯥꯅꯤꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯃꯤꯟꯅꯕ ꯅꯣꯛꯃꯤꯟꯅꯕ ꯑꯗꯨꯒ ꯁ꯭ꯇꯥꯐ ꯑꯇꯩꯅꯁꯨ ꯅꯣꯇꯤꯁ ꯇꯧꯕ ꯍꯧꯔꯛꯑꯝꯃꯦꯕ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯗꯨꯅ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯥꯅꯤꯌꯥꯒꯤ ꯁ꯭ꯇꯗꯤ ꯍꯣꯜꯁꯦ ꯍꯧꯖꯤꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯗꯒꯤ ꯂꯥꯞꯅ ꯂꯩꯅꯕ ꯁꯤꯜꯂꯝꯃꯦꯕ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤꯗꯤ ꯃꯣꯏ ꯑꯅꯤꯁꯦ ꯀ꯭ꯂꯣꯖ ꯑꯣꯏꯕꯁꯦ ꯍꯦꯟꯒꯠꯂꯛꯇꯅ ꯁ꯭ꯀꯨꯜꯒꯤ ꯑꯥꯎꯠꯁꯥꯏꯗꯇꯁꯨ ꯃꯣꯏ ꯑꯅꯤꯁꯦ ꯎꯅꯕ ꯍꯧꯔꯛꯑꯝꯃꯦꯕ ꯎꯅꯔꯒ ꯇꯥꯅꯤꯌꯥꯁꯤꯗ ꯊꯣꯃꯥꯁꯁꯦ ꯇꯣꯝꯁꯤꯅ ꯀꯃꯥꯏꯅ ꯏꯟꯐ꯭ꯂꯨꯋꯦꯟꯁ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯌꯨꯝꯁꯤꯗ ꯃꯥꯁꯦ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯃꯌꯨꯝꯗ ꯆꯠꯂꯒ ꯂꯩꯕ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯃꯥꯁꯦ ꯑꯉꯥꯡꯁꯤꯗ ꯏꯟꯐ꯭ꯂꯨꯋꯦꯟꯁ ꯇꯧꯕ ꯍꯧꯔꯛꯑꯝꯈꯤꯕ ꯑꯗꯨꯒ ꯇꯥꯅꯤꯌꯥꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯨ ꯃꯥꯒꯤ ꯃꯄꯥꯒ ꯂꯩꯅꯤꯡꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯃꯥꯒ ꯂꯩꯕ ꯍꯥꯏꯁꯤꯁꯨ ꯃꯃꯥꯒꯤ ꯃꯌꯨꯝꯗꯨꯗꯤ ꯌꯥꯝ ꯆꯤꯜꯂꯦ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯄꯥꯒ ꯂꯩꯕꯅꯦꯅ ꯊꯣꯃꯥꯁꯁꯤꯗ ꯍꯥꯏꯔꯝꯃꯦꯕ ꯖꯅꯋꯥꯔꯤ 28, 1996
Sigi numitsidda Tanyasina moigi security tomse magi mayumda chatlammeba. mayumsida chatpa matamda tongi machanupa amadi tongi mamaga mapagaze kanamta leiramdeba. ꯌꯨꯝꯗꯨꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯃꯛꯁꯨ ꯇꯣꯝꯁꯤꯅ ꯇꯥꯅꯤꯌꯥꯁꯦ ꯃꯣꯏꯒꯤ ꯗꯣꯂꯥꯟ ꯃꯊꯛꯀꯤ ꯀꯥꯁꯤꯗ ꯄꯨꯁꯜꯂꯒ ꯕꯦꯗꯔꯨꯝꯁꯤꯗ ꯂꯩꯌꯣ ꯍꯥꯏꯅ ꯂꯣꯛ ꯇꯧꯁꯜꯂꯒ ꯕꯀꯦꯠ ꯑꯃ ꯄꯤꯔꯒ ꯕꯀꯦꯠꯁꯦ ꯋꯥꯁꯔꯨꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯔꯒ ꯂꯩꯍꯜꯂꯝꯃꯦꯕ ꯇꯣꯝꯒꯤ ꯃꯌꯨꯝꯁꯤꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯇꯝꯁꯤꯗ ꯇꯣꯝꯁꯤꯅ ꯌꯥꯔꯤꯈꯩ ꯃꯈꯣꯟ ꯊꯣꯛꯇꯅꯕ ꯃꯥꯒꯤ ꯄꯦꯔꯦꯟꯁꯇ ꯃꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨꯅ ꯃꯈꯥꯗ ꯇꯥꯗꯅꯕ ꯍꯣꯠꯅꯧꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯅ ꯇꯣꯝꯒꯤ ꯄꯦꯔꯦꯟꯁꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯃꯈꯥꯗ ꯂꯩꯕ ꯃꯇꯝꯁꯤꯗ ꯇꯥꯅꯤꯌꯥꯁꯤꯅ ꯃꯥꯒꯤ ꯄꯦꯔꯦꯟꯁꯇꯨꯅ ꯇꯥꯗꯅꯕ ꯃꯈꯣꯟ ꯊꯣꯛꯇꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯝꯃꯦꯕ Sigi numitsida Tanyase tongi adugi bedroomsida maze lekhiba. Nongalaga tomsina magi security gi thabakto school da chakraba matungda Tanyase tongi mamaga mapaga lehoba kanjida Tanya yumda lai haibase khangdanaba mana bedroom dudagi mapan thoktabida tumina lock toksalaga makhon amta thondabida leirammeba. Tomsina thabaktagi halaba matungda Tanyase moigi neighbor amaga khangna halameba Tomsina. Sigi neighbor gi mamingse Judy kaweba. Judy si hair stylist ama oirame. Aduga Judy sida Tomsina wari pumba liraba matungda Judy sina moi anigi mateng pangge na haira amkhiba. Judy sina Tanyada Tomsina school da security ki thabak se tawba chatkringai matamsida magi manakta laaga nungdinse adum laiminaba yani laona laiminarameba moi anise. Sumaina numit 10 ni muk Tomgi manakta Tanyase leraba matungda nomadi Judy sina Tanyagi mama Seri gi manakta chatluse haina moi anise Seri gi manakta laameba. Seri gi manakta laaba matungda Seri sina nam hadana Tanyase magi mapagi mayumda thageba. Adubu Tanyase na mapagi mayumda numit 4 ni muk amuk leiraba matungda Tongi manakta amuk laaga leirareba. Sigi numit se 10 February 1996 taneba mana Tongi manakta amuk hanjala lakpase. Adubu sigi numit sida mana Tongi mayumda lakpase na magi freedom pangbagi aroiba numit ne haipase madi khangzaramdeba. Matam kharadi Tongi mayum sida leiba matamda maze Judy gi manakta kharga chatpa ya halameba Tomna. Adubu Tanyagi mapazina police ta complain tawraga investigation tawba horakpasida Tanyase mapan thokpasu ya yaroi haina Tomsina bedroom duda lock tawraga thamba horakhiba. Investigation gi process se ahanba horakpa matamsida Tanyagi maboktuna Judy gi number ze diary da phangaga police ta pikiba matamsida police na Judy da call tawrameba. Judy da call tawrapa matamsida Judy na Tanya haiba nupize ma sukang khangde sukteng thengnadri kanano haiba khangde na police ta hairameba. Aduga sigi matung tarakpadagi di Judy na zu Tanyase moigi mayumda laano lakpa yaroi na athingba ama thamakhiba. Sigi matung tarakpadagi di Tanyase Tongi room dagi suwen hendoamdeba. Tomsina nungtizagi Tanyada sandwich amaga banana amaga je nungtige dum pizarameba. Aduga hapta amada nungdangsida tuminna tholaga maze iruzabagi ayabazu pirameba Tomsina. Tanyase sigi fivam je lairakpa matamda magi haksang jam soksalaga mayeng yam taba oiraeba. Ada Tomsina kai haige haiba matamda matam kharadi sumaina khango aduga pharakani na Tanyasida hairameba. 8 months sumaina lairaba matungda Tanyasina hojiki bedroom zidagi nanthoga chenaba Tomgi manaktagi chenaba honarameba. Adubu Tomna kamaina kihalamge haiba matamda nangna hek chelabadi nangje soidana hatkani na kihalameba. Aduda natana nangi imung manungi mi myamduzu loimak mana hatkani na hairameba. Aduga mamangda zu nupi ani zu mana hatkrabani na Tanyada hairaga Tanyase kihalameba Tomsina. Asumna ka manungzida maze lock tawraga mapan suktok thondana leiba matamzida Tanyagi anxiety amadi magi OCD je hengalakpa horameba. Adubu nomadi Tongi yumsida nupi amaze lakpa matamzida Tanyase uthokhreba. Tanyase ugiba matamda mana Tomsida nangna thamiba nupize nangi nakta leiriba nupize Tanyara hangba matamda Tomna natte hairazu nupizina thazaba ama watkhiba. Aduna sigi numitsida police ta nupizina report tawraga police tharakhi aduga police sina hojiki Tomgi mayumse search tawge haiba matamsida Tomsina magi ahan oiraba parents ani do tummi aduna mathangi numito oina lao hairaga police ge thadokhreba. Sigi mikupsida Tomsina Tanyase moigi basement da pudaraga thammeba. Adubu Tomsina Tanyadadi magi parents Tanyagi parents Seri amadi Jerry zina Tanyabu thiri haibase khangalamdeba. Asigi mahutta Tanyase kanamtana thide Tanya mange haibase kanamtana police tazu report tawde kanamtana Tanyase nushibidre aduna Tanyase thidabane hairaga Tanyagi mentality da asokpa ohelaga psychologically play tawrameba. Magi imung manung nazu magi damakta kem khanbidre maze thidre haibase khallaba matungda Tanyasina Tomna mangonda tawriba mayamse maze care tawbagi mangonda affection uliba mayamse maze nushibagi oiramgani na khanba horakhiba. 2000 yorpasida Tanyase chahi 18 sureba. Aduga sigi matamsida Tanyase mapan khatang thokpa yahallameba Tomsina.
ꯑꯗꯨꯕꯨ ꯇꯥꯅꯤꯌꯥꯁꯦ ꯇꯣꯝꯁꯤꯅ ꯑꯁꯨꯌꯥꯝ ꯀꯨꯏꯅ ꯐꯥꯖꯤꯜꯂꯛꯑꯕ ꯃꯇꯝꯁꯤꯗ ꯇꯥꯅꯤꯌꯥꯒꯤ ꯃꯤꯡ ꯑꯃ ꯊꯣꯜꯂꯝꯃꯦꯕ ꯇꯣꯝꯁꯤꯅ ꯃꯥꯒꯤ ꯑꯅꯧꯕ ꯃꯃꯤꯡꯁꯦ ꯀꯩ ꯀꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯀꯤ ꯑꯦꯂꯟ ꯍꯥꯏꯅ ꯀꯧꯔꯝꯃꯦꯕ 2004ꯒꯤ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 4 ꯁꯤ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗ ꯇꯥꯅꯤꯌꯥꯁꯤꯗ ꯇꯣꯝꯁꯤꯅ ꯃꯥꯒ ꯂꯨꯍꯣꯡꯕ ꯉꯝꯒꯗ꯭ꯔꯥꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯕꯨ ꯇꯥꯅꯤꯌꯥꯁꯤꯗꯤ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯄꯁꯨ ꯉꯝꯗꯒꯨꯝ ꯇꯧ ꯎꯄꯥꯏ ꯑꯇꯣꯞꯄꯁꯨ ꯂꯩꯇꯒꯨꯝ ꯇꯧ ꯃꯥꯅ ꯍꯣꯏ ꯉꯝꯅꯤ ꯂꯨꯍꯣꯡꯁꯦꯅ ꯍꯥꯏꯔꯝꯈꯤꯕ ꯁꯤꯗꯒꯤꯗꯤ 2005 ꯌꯧꯔꯛꯄ ꯃꯇꯝꯁꯤꯗ ꯇꯣꯝꯒꯤ ꯃꯄꯥ ꯑꯍꯜ ꯑꯣꯏꯔꯕꯗꯣ ꯃꯥꯁꯦ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯅꯥꯕ ꯍꯧꯔꯛꯄꯁꯤꯗ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯅꯕ ꯃꯤꯁꯨ ꯂꯩꯇꯕꯁꯤꯗ ꯇꯣꯝꯁꯤꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯃ ꯂꯩ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯁꯤꯒꯤ ꯃꯃꯤꯡꯅ ꯅꯤꯀꯤ ꯀꯧꯏ ꯑꯗꯣ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯋꯥꯔꯕ ꯃꯇꯝꯗꯨꯗ ꯃꯣꯏꯒꯤ ꯏꯃꯨꯡꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯌꯥꯅꯤ ꯃꯥꯁꯦ ꯀꯧꯔꯒꯦꯅ ꯍꯥꯏꯌꯦꯕ ꯃꯥꯏ ꯄꯦꯔꯦꯟꯁ ꯀꯩꯗꯨꯗ ꯑꯗꯨꯗ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯥꯅ ꯇꯥꯅꯤꯌꯥꯕꯨ ꯔꯨꯝꯗꯨꯗ ꯂꯣꯛ ꯇꯧꯔ ꯊꯝꯕꯗꯣ ꯑꯗꯨ ꯂꯣꯛꯇꯣ ꯍꯥꯡꯗꯣꯛꯑꯒ ꯒꯔꯜꯐ꯭ꯔꯦꯟ ꯅꯤꯀꯤ ꯍꯥꯏꯕꯁꯦ ꯁꯥꯍꯜꯂꯒ ꯏꯃꯨꯡꯗꯨꯗ ꯐ꯭ꯔꯤꯂꯤ ꯆꯠꯄꯒꯤ ꯑꯌꯥꯕꯁꯦ ꯄꯤꯔꯝꯃꯦꯕ ꯁꯤꯗ ꯅꯠꯇꯅ ꯇꯥꯅꯤꯌꯥꯕꯨ ꯇꯣꯝꯁꯤꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯑꯌꯥꯕꯁꯦ ꯄꯤꯔꯝꯃꯦꯕ ꯇꯣꯝꯁꯤꯅ ꯇꯥꯅꯤꯌꯥꯕꯨ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯕꯒꯤ ꯑꯌꯥꯕꯁꯦ ꯄꯤꯔꯛꯑꯕ ꯃꯇꯨꯡꯗ ꯇꯥꯅꯤꯌꯥꯁꯦ ꯃꯥꯔꯠ ꯑꯃꯗ ꯊꯕꯛ ꯇꯧꯕꯁꯨ ꯍꯧꯔꯛꯑꯝꯈꯤꯕ ꯃꯥꯔꯠꯇ ꯊꯕꯛ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯅꯤꯀꯤ ꯀꯧꯋꯦꯅ ꯍꯥꯏꯖꯜꯂꯝꯃꯦꯕ ꯑꯁꯤꯗ ꯅꯠꯇꯅ ꯇꯥꯅꯤꯌꯥꯁꯦ ꯃꯣꯏꯒꯤ ꯃꯅꯥꯛ ꯅꯛꯄ ꯆꯔꯆꯇꯒ ꯆꯠꯇꯅ ꯃꯥꯁꯦ ꯃꯤꯒ ꯁꯣꯁꯤꯌꯦꯂꯥꯏꯁ ꯑꯣꯏꯕꯁꯦ ꯍꯧꯔꯛꯑꯝꯃꯦꯕ ꯁꯤꯗꯒꯤꯗꯤ ꯇꯥꯅꯤꯌꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯤꯁꯨ ꯌꯥꯝ ꯐꯒꯠꯄ ꯍꯧꯔꯛꯑꯝꯃꯦꯕ ꯃꯥꯔꯆꯀꯤ 2006 ꯗꯦꯠ 21 ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯇꯥꯅꯤꯌꯥꯁꯦ ꯇꯣꯝꯁꯤꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕꯁꯦ ꯆꯍꯤ 10 ꯁꯨꯔꯛꯈꯤꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯇꯥꯅꯤꯌꯥꯁꯤꯅ ꯃꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯥꯔꯠꯇꯨꯒꯤ ꯁ꯭ꯇꯣꯔ ꯃꯦꯅꯦꯖꯔꯗ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯂꯤꯔꯝꯃꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯅꯤꯀꯤ ꯀꯧꯗꯦ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯇꯥꯅꯤꯌꯥꯅꯦꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯗꯥꯡꯁꯤꯗ ꯃꯣꯏꯒꯤ ꯃꯌꯨꯝꯗꯨꯗ ꯄꯨꯂꯤꯁꯁꯦ ꯂꯥꯛꯇꯨꯅ ꯇꯣꯝꯁꯤꯕꯨ ꯑꯦꯔꯦꯁ ꯇꯧꯈꯤꯕ ꯑꯗꯨꯒ ꯇꯣꯝꯁꯤꯅ ꯇꯥꯅꯤꯌꯥꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦꯅ ꯍꯪꯕ ꯃꯇꯝꯁꯤꯗ ꯁꯤꯅ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯦꯅ ꯍꯥꯏꯔꯝꯈꯤꯕ ꯇꯣꯝꯁꯦ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯃꯥꯏꯅꯔ ꯑꯃꯕꯨ ꯏꯖꯠ ꯃꯥꯡꯍꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯕ ꯃꯇꯨꯡꯗ ꯐꯥꯖꯤꯜꯂꯒ ꯊꯝꯕꯒꯤ ꯀꯦꯁ ꯑꯃ ꯄꯥꯟꯖꯜꯂꯝꯃꯦꯕ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯖꯨꯗꯤꯁꯦ ꯑꯃꯨꯛ ꯑꯦꯔꯦꯁ ꯇꯧꯋꯦꯕ ꯖꯨꯗꯤꯁꯦ ꯀꯔꯤꯒꯤ ꯑꯦꯔꯦꯁ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯖꯨꯗꯤꯅ ꯇꯥꯅꯤꯌꯥꯁꯦ ꯇꯣꯝꯁꯤꯅ ꯐꯥꯖꯤꯜꯂꯒ ꯊꯝꯃꯦꯁꯦ ꯈꯪꯅ ꯈꯪꯅ ꯄꯨꯂꯤꯁꯇ ꯃꯆꯤꯟ ꯊꯤꯈꯤꯕꯒꯤꯅꯦꯕ ꯑꯗꯨꯕꯨ ꯄꯨꯂꯤꯁꯇ ꯖꯨꯗꯤꯁꯤꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯆꯍꯤ ꯑꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗ ꯇꯣꯝꯁꯤꯗ ꯖꯨꯗꯤꯁꯤꯅ ꯇꯥꯅꯤꯌꯥꯁꯦ ꯀꯥꯏ ꯆꯠꯈ꯭रे ꯃꯥ ꯇꯥꯅꯤꯌꯥꯁꯦ ꯅꯪꯅ ꯂꯣꯠꯂ ꯊꯝꯕ꯭ꯔꯥ ꯍꯪꯕ ꯃꯇꯝꯁꯤꯗ ꯇꯣꯝꯁꯤꯅ ꯃꯉꯣꯟꯗ ꯇꯥꯅꯤꯌꯥꯗꯤ ꯆꯠꯈ꯭रेꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯃꯥꯅ ꯀꯩꯁꯨ ꯂꯣꯠꯂ ꯊꯝꯗꯦꯅ ꯍꯥꯏꯔꯝꯕꯗꯒꯤ ꯀꯩꯁꯨ ꯆꯤꯡꯅꯈꯤꯗꯕꯅꯦꯅ ꯄꯨꯂꯤꯁꯇ ꯍꯥꯏꯔꯝꯃꯦꯕ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯀꯦꯁꯁꯦ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯑꯕ ꯃꯇꯨꯡꯗ ꯇꯣꯝꯒꯤ ꯂꯣꯌꯔꯁꯤꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯇꯣꯝꯁꯤꯅ ꯇꯥꯅꯤꯌꯥꯁꯦ ꯀꯤꯗꯅꯦꯞ ꯇꯧꯕ ꯁꯨꯛꯂꯩ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯇꯥꯅꯤꯌꯥꯒꯤ ꯏꯖꯠꯁꯨ ꯃꯥꯡꯍꯟꯕ ꯂꯩꯈꯤꯗꯦꯅ ꯀꯣꯔꯠꯁꯤꯗ ꯍꯥꯏꯔꯝꯃꯦꯕ ꯇꯣꯝꯒꯤ ꯂꯣꯌꯔꯁꯤꯅ ꯀꯣꯔꯠꯇ ꯐꯅꯌꯥꯝꯔꯛ ꯇꯣꯝꯁꯤꯅ ꯇꯥꯅꯤꯌꯥꯁꯦ ꯐꯥꯗꯦ ꯑꯗꯨꯒ ꯏꯖꯠ ꯃꯥꯡꯍꯟꯗꯦ ꯍꯥꯏꯔꯕꯁꯨ ꯇꯥꯅꯤꯌꯥꯅ ꯍꯥꯏꯕꯗꯗꯤ ꯇꯣꯝꯁꯤꯅ ꯃꯥꯁꯦ ꯅꯨꯡꯇꯤꯖꯥꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕꯤ ꯑꯗꯨꯒ ꯃꯥꯅ ꯌꯥꯝ ꯅꯧꯔꯤꯉꯩ ꯃꯇꯝꯗ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤꯕꯅꯦꯅ ꯀꯣꯔꯠꯁꯤꯗ ꯍꯥꯏꯔꯝꯃꯦꯕ ꯀꯦꯁꯀꯤ ꯍꯤꯌꯔꯤꯡ ꯃꯌꯥꯝꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯠꯁꯤꯅ ꯇꯣꯝꯁꯦ ꯇꯥꯅꯤꯌꯥꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕ ꯑꯃꯗꯤ ꯇꯥꯅꯤꯌꯥꯕꯨ ꯐꯥꯔꯒ ꯊꯝꯕꯒꯤ ꯆꯍꯤ 15 ꯖꯦꯜꯗ ꯂꯩꯅꯕ ꯃꯥꯒꯤ ꯄꯅꯤꯁꯃꯦꯟꯠ ꯄꯤꯈꯤꯕ ꯑꯗꯨꯒ ꯇꯣꯝꯁꯤꯅ ꯖꯦꯜꯗꯒꯤ ꯊꯣꯔꯛꯑꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯁꯦꯛꯁ ꯑꯣꯐꯦꯟꯗꯔ ꯑꯃ ꯑꯣꯏꯅ ꯔꯦꯖꯤꯁꯇꯔꯁꯨ ꯇꯧꯒꯗꯕꯅꯦ ꯍꯥꯏꯔꯝꯃꯦꯕ ꯇꯣꯝꯁꯤꯅ 2022 ꯁ꯭ꯋꯥꯏ ꯌꯧꯔꯛꯄꯁꯤꯗ ꯃꯥꯒꯤ ꯄ꯭ꯔꯤꯖꯟ ꯁꯦꯟꯇꯦꯟꯁꯁꯦ ꯂꯣꯏꯗꯣꯔꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯉꯁꯥꯏ ꯇꯥꯅꯤꯌꯥꯗ ꯅꯨꯄꯤ ꯑꯅꯤ ꯃꯥꯅ ꯍꯥꯠꯈꯤꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯄ꯭ꯔꯨꯐ ꯐꯪꯉꯛꯑꯝꯈꯤꯕ ꯁꯤꯒꯤ ꯄ꯭ꯔꯨꯐꯁꯦ ꯇꯣꯝꯁꯤꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯍꯥꯠꯄꯅꯦ ꯍꯥꯏꯕꯁꯦ ꯐꯪꯉꯛꯄꯅꯦꯕ ꯑꯍꯥꯟꯕ victimꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯅꯥ ꯃꯦꯔꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯦꯕ ꯁꯤꯒꯤ ꯑꯦꯅꯥ ꯃꯦꯔꯤꯁꯦ ꯇꯥꯅꯤꯌꯥꯅ ꯇꯝꯃꯤꯕ ꯁ꯭ꯀꯨꯜꯗꯣ ꯇꯣꯝꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜꯁꯤꯗ ꯆꯞ ꯃꯥꯟꯅꯅ ꯇꯝꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯦꯕ ꯁꯤꯒꯤ ꯇꯥꯅꯤꯌꯥꯁꯦ ꯁꯤꯔꯒ ꯃꯈꯧꯔꯤꯁꯤꯗ ꯊꯧꯔꯤꯅ ꯂꯥꯍꯠꯂꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯃꯗ ꯇꯥꯔꯝꯕꯅꯦꯕ ꯑꯗꯨꯒ ꯀꯦꯁꯁꯦ ꯀꯅꯥꯅ ꯍꯥꯠꯂꯤꯅꯣ ꯃꯥꯒꯤ ꯂꯤꯗ ꯑꯝꯇ ꯂꯩꯇꯕꯗꯒꯤ ꯀ꯭ꯂꯣꯖ ꯑꯣꯏꯈꯤꯕꯅꯦꯕ ꯁꯤꯒꯤꯁꯦ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯈꯩꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯇꯣꯝꯁꯤꯗ ꯂꯤꯡ ꯇꯧꯔꯛꯈꯤꯕ ꯑꯗꯨꯗ ꯅꯠꯇꯅ ꯀꯦꯁ ꯑꯃꯁꯨ ꯅꯨꯄꯤ ꯃꯆꯥ ꯃꯃꯤꯡꯅ ꯀꯤꯝꯕꯔꯂꯤ ꯀꯧꯕ ꯃꯥꯁꯤꯁꯨ ꯁꯤꯃꯤꯇ꯭ꯔꯤ ꯃꯅꯥꯛꯇ ꯁꯤꯔꯒ ꯇꯥꯔꯝꯕꯅꯦꯕ ꯁꯤꯒꯤ ꯀꯦꯁꯁꯤꯁꯨ ꯃꯤ ꯍꯥꯠꯄꯗꯣ ꯃꯁꯛ ꯈꯪꯗꯕꯗꯒꯤ ꯀ꯭ꯂꯣꯖ ꯇꯧꯔꯒ ꯂꯩꯈꯤꯕꯅꯦꯕ ꯑꯗꯨꯕꯨ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯈꯩꯅ ꯑꯣꯄꯟ ꯇꯧꯕ ꯃꯇꯝꯗ ꯇꯣꯝꯁꯤꯅ ꯍꯥꯠꯄ ꯑꯣꯏꯔꯝꯈꯤꯕ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯖꯨꯗꯤꯁꯦ ꯃꯥꯅ ꯀꯣꯔꯠꯇꯨꯗ ꯊꯣꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯀꯣꯔꯠꯀꯤ ꯍꯤꯌꯔꯤꯡ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯆꯍꯤꯁꯦ 58 ꯁꯨꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯥꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯗꯤ ꯀꯦꯁꯁꯤꯒ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦ ꯃꯥꯗꯤ ꯇꯥꯅꯤꯌꯥꯁꯦ ꯇꯣꯝꯁꯤꯅ ꯂꯣꯠꯂꯦ ꯍꯥꯏꯕꯁꯦ ꯈꯪꯗꯦꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯕꯨ ꯃꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯄꯨꯂꯤꯁꯅ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯇꯥꯅꯤꯌꯥ ꯍꯥꯏꯕꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯅ ꯃꯆꯤꯟ ꯊꯤꯈꯤꯕ ꯑꯗꯨꯒ ꯇꯥꯅꯤꯌꯥꯁꯦ ꯂꯣꯠꯄ ꯃꯇꯝꯗ ꯇꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯖꯨꯗꯤꯁꯨ ꯀꯣꯔꯠꯁꯤꯅ 24 months ꯖꯦꯜꯗ ꯂꯩꯅꯕ ꯃꯥꯒꯤ ꯄꯅꯤꯁꯃꯦꯟꯠꯁꯦ ꯄꯤꯔꯛꯈꯤꯕ
ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯇꯥꯅꯤꯌꯥꯕꯨ ꯃꯤꯌꯥꯝꯅ ꯀꯩꯒꯤ ꯃꯥꯗꯤ ꯇꯣꯝꯒ 10 years ꯂꯩꯔꯒ ꯅꯥꯟꯊꯣꯛꯑꯒ ꯆꯦꯜꯂꯛꯇ꯭ꯔꯤꯅꯣ ꯃꯔꯛ ꯑꯁꯤꯗ ꯅꯥꯟꯊꯣꯛꯅꯕ ꯀꯩꯒꯤ ꯍꯣꯠꯅꯗ꯭ꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯅꯤꯌꯥꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯈꯤꯕ ꯇꯣꯝꯁꯤꯅ ꯃꯥꯁꯦ ꯃꯦꯟꯇꯦꯂꯤ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯒꯤ ꯃꯥꯁꯤꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯆꯦꯜꯂꯨꯔꯁꯨ ꯃꯥꯁꯦ ꯋꯦꯜꯀꯝ ꯇꯧꯔꯒ ꯃꯥꯁꯦ ꯂꯧꯁꯟꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯨꯅ ꯇꯣꯝꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯈꯤꯕꯅꯦꯅ ꯍꯥꯏꯔꯝꯃꯦꯕ ꯑꯁꯤꯗ ꯅꯠꯇꯅ ꯇꯣꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯕ ꯇꯥꯔꯗꯤ ꯇꯣꯝꯁꯤꯗ ꯃꯥꯁꯦ ꯁꯣꯏꯗꯅ ꯍꯥꯠꯈꯤꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯤꯅ ꯃꯥꯁꯦ ꯇꯣꯝꯗꯒꯤ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯕ ꯉꯝꯗꯕꯅꯦꯅ ꯍꯥꯏꯔꯝꯈꯤꯕ ꯀꯣꯔꯠꯁꯤꯗ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯀꯦꯁꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯔꯦ ꯑꯗꯣ ꯀꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒ ꯀꯦꯁꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯒꯤ ꯃꯣꯠ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯃꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯃꯌꯥꯝ ꯃꯇꯨꯡꯒꯤ ꯀꯦꯁꯇ ꯑꯃꯨꯛ ꯎꯅꯔꯁꯤ